खुरुमजरी SKTV की मणिपुर पाव बित्यंग ताबिरिबा पुमनमकपो खुंद्राकपम सनातोंबिना तराम नोकचरी अहानबदा मरु ओइबा पावसिंग फंगबिगनी Oil tanker driver singna ngarangdagi steering paidabagi khongjang changsin kibadagi oil pump kaya thonglona kre karadana miyamna thomjinduna thau hanana bahotnabada awaba oinare amasong saknai rabi weightlifter psycho mirabai chanuda chahi asigi Arjuna award lanthokpada yaunanaba Union Minister of State Parataprao Ganpatrao Jaidafna Union Sports Minister Mansukh Mandaviada taksin kre Haujik pau sandok na pijari oil tanker driver singna ngarangdagi steering paidabagi khongjang changsin kibadagi oil pump kaya thonglona kre kharadana miyamna thomjinduna thau hanana bahotnabada awaba oinare driver singna khongjang changsin kibadagi thau chingba lepkragani hamadi thau fanglaroi haiba wafam sing miyam marakta paksan na sandok narakpadagi ngarang ayuktagi hauna lamdam asigi mafam kayada leiba oil pump singda miyam na thomjinduna queue sangna leptuna thau halhauna na bahotnabagi saktam uba fangki Numidang pung nipan makai tarak pa faubada oil pump kharada miyam na queue sangna leptuna thau hana na bahotnaki fibam madu ngasisu makatana adumak oil pump kharada uba fangki Amaromda oil pump kharadi ngasi ayuktagi hauna thong hangdaba yaunaki diesel gi oina thau hanba khara uba fanglabasu petrol gi oina di petrol nil haina pump mamangda thet pathengnaki Pomnamakasi oidunasu mafam kayada dukan singda mamal wangna black tap petrol amadi diesel adubak yonba thengnari miyamnasu tangai fadana sizinadaba yadabana mamal wanglabasu wangna petrol diesel sing black tegi adumak lainari banbayabadi National Highway number 37 Imphal Jiribam lambida lona yadaba maongda lambi paringasigi mafam kayada tax lobagi thabak chathare masina transporter amasung driver sing chauna khudong chadaba mayoknare haiduna madubu thingnaba thabak paikhat piu haina Manipur Petroleum Transporter amasung Drivers Association achahi asigi haukiba July thagi tang taraga mangada Manipur lengakta memorandum ama pisinduna taksenki numitara mangani gi matam thakibaga loinana July kunga mapanda authority singa association gi mihut singa warisanaki adubu July kuntra faubada chunaba thabak paikhatlaktabana ngarangdagi hauna oil tanker driver singna steering paidabagi khongjang changsinba haukibani makhoi gi khongjang asigi manung channa malom oil depot dagi petrol pump singda thau thabagi thabaksu lepkibani masigi mathakta ahangba tanker sing Imphal dagi jiribam tamna chatpa amadi jiribam dagi thau yauraga tanker sing chatpa su lepki nakalamaromda ngarang pangthokiba mid the press ki Thauramda CAF and PD gi Director Y Nelson State asida numit mapan nigi petrol stock lady haina fongdokibasu laikrabani Laibag asigi saknai rabi weightlifter psycho mirabai chanuda chahi asigi Arjuna award lanthokpada yaunanaba Union Minister of State Parataprao Ganpatrao Jaidafna Youth Affairs and Sports ke Union Minister Mansukh Mandaviada taksin kre hiramasigi matangda Ayush amadi Health and Family Welfare gi Union Minister of State Independent Charge Parataprao Ganpatrao Jaidafna Union Minister da thaba aiba cherol amana hai Olympic Games ki silver medalist oiribi Commonwealth Games ta thangna na ahumla gold medal loba ngamlakrabi Manipur gi weightlifter psycho mirabai chanuna India gi weightlifting da piriba mamal naidraba khudul asi ikai khumnabada matik chai maramaduna leipak asigi damak chauna mingchat purakpa ngamkraba sanaroi singda piba lemjaningai oiraba Arjuna award asi chai asigi oina lanthokpada mirabai chanu gi mingsu yauhanbiu Commonwealth Games ahumda mirabai chanuna thangna gold medal ahum lauduna hairiba games ahum aduda India gi gold medal account hangdokpa ngamba leipak asigi amata ngairaba sanaroishu mirabai chanuna oiba ngamli haina chirul asina Union Minister Mansukh Mandaviada makatana ningsingki
lamdam asigi senmitlon fagat anaba hotnabada fishalon sada ahenba mityeng changba mathau tai haina handlooms promotion council Manipur gi president Chingtam Luwangna phongdurakli wafam asi department of handloom and textile gi mityeng makada handloom promotion council Manipur na senduna palace compound leiba castle hotel da pangthokiba kungataret shuba state handloom day gi thorumda mahakna phongdokibani State asigi tongan ba district singdagi khangatlaba fi sabi chamaga kunga mapanda achamba khudol pot piduna ikai khumnaba utkiba thoram aduda Chingtam Luwang na hai Manipur gi fi sabi sing asi hena chawkhatnanaba amadi makoibu yokkhatnanaba hotnabada chahi khudingi handloom day gi thoram asi pangthoktuna lakpani numit asida fi sabi singbu pukning thogatpa oina tongan ba ching amadi tamgi district singdagi khangatlaba fi sabi kharada achamba khudol pot piduna ikai khumnaba utpagi Tanja amasu thauram asida lauri Lairiba phisabi sing asi Manipur laingakna ahenba mityeng changlabadi district kuding maktagi ahenba phisabi kaya leptana thorakani haibagi achet pathajaba lei Amaromda fishalon sada mai onselamba miyoi kayana sinfam asibu thadoktuna hiram kayada chatnakhibadagi masing yamlaklei Chatnakhibagi masing yamlakle lamdam masigi apunba saktam ama sagatnaba hotnabada fishabi singi achouba thogdang lei haibasi ngasidi ekoi khudingmakna khangfam thokle hainasu mahakna phongdoki Manipur gi haujik oiriba fibam asigi matangda assembly session kougadabani haiduna ngarang imagi mairagi thaumi singna Manipur Legislative Assembly mamangda kongjang changsin kiba aduga mari leinana police na fajin kiba imagi mairagi president yauna miyoi manga ngarang numidang thadorakre Imagi Mairagi Thaumi Singna Manipur Legislative Assembly gi Gate Solon Sin ba yauna ngarang changsin kiba kongjang aduda Lobasigi President Thokchom Sujata yauna Thaumi manga Lamphel Police Station gi tim amana laktuna fa kibani makoi sing adu ngarang numidang pung 12 minute yankai rom tarakpa aduwaida thadoraki Thaudok aduga mari leinana imagi Mairagi President Thokchom Sujata na phongdok rakpada Manipur da haujik thokliba irang asina maram oiraga micham kaya halakpa miyoi kaya amana awaba khangduna relief camp singda changjafam lauduna leiri Nongma kangdana thokliba irang asigi chap chaba waroishin ama athubada puraknanaba assembly session kauduna khanabiyo haina matam kayadagi taksenduna lakli masida sunatana tongan ba wafam sing yauba charter of demand amasu Manipur gi Governor Ajay Kumar Bhala Chief Minister Yumnam Khemchan amadi Manipur Legislative Assembly gi Speaker Tauchum Saitabratha da pisinduna numit mangani gi manungda thabakta onthokpiyo haiduna matam thaba leikre hairiba matam adu loiriba fauba leingak na masak thokpa khongthang amata laukalaktaba amadi pisin kiba Charter of Demand sing adugi matangda kari Khanaba leirabagi haina Manipur Legislative Assembly gi mari leinaba singda hangba chatlubani Adubu Assembly gi get so londuna leiramba thengnaki maduda ima singna Assembly get mamangda famjinki miyamna pamliba paukum adu fangba ngamdana thoraklaba matung Lamphel Police ki team ama laktuna mahak yauna lobasigi thaumi manga fajinki madugi matung ngarang numidang thadorakpaga loinana ngasi amuk police station da lakna ba khangalakki hainasu Sujatana makatana phongdorakli Magasu phare khoi se moi police ma'am lae noi adu di tawgunu ko na khoi phamaga ngaire noi pau phongna biro office biram to su na ro na tragana moi rom dagi ani moi gi lairiba members sing MLA sing sina respond am tang pibiramo akhoi session se numi tara ngani leira phamgani na traga kunthra ni le phamgani na tra tha taruk le phamgani akhoi di pami de any answer du pam bai wani haina dana khoi si leira kanda pau phongna ri du tawri na sum tor matam di sum haugraga pung se manga ga minute tara kun ka salak pasida di akhoi si loisalo na traga di noi keno tor ani na haibadagi mai thagi bani ngasi di su ma chan kha adu gate ahum pan ba do gate ama khatang da chali ba ima sing du gi pen da simfeti moi gi mosne ni khalaga tawya ba poto he na sarkar na khoi de yengna boina urak pase masi akhoi voice law ba di le poi akhoi adu hanjan so hai legini Taranithoi Shuba Manipur Legislative Assembly gi aroiba mifam oigadoriba nongju mifam asida Manipur da NRC update taunanaba amadi terrorism laksananabagi law semnanaba warep logadabani haina social activist Sanjoy Ahanthem na phongdorakli
हिरम असिगी मतंगदा संजोय अहन थेमना फोंगदोकरकपदा महौसादगी ऑगस्ट था हौरकपदा मणिपुर लेजिस्लेटिव असेंबली की नोंगजू मिफम असि फमलगा लाकली लाकदौरिबा नोंगजू मिफमदा मणिपुरदा एनआरसी अपडेट तौननबा सेंटरना गेजेट नोटिफिकेशन थोखनबा अमदी एनआरसी अपडेट तौद्रिबा फावबा मणिपुरदा सेंसस तौदबा हाइना हाउसना अमत्त ओइबा वारेप लौबा चुमगनी एनआरसी अपडेट तौदना सेंसस तौशिनखिबा तारबदी लमदम असिगी येलो फुरुप सिंगी पॉलिटिकल इकोनॉमिक कल्चरल अमदी आइडेंटिटी दा अचौबा सिंगनरक्तुना येलो मी सिंग मांगखिबा याई अमरोमदा ट्रिपाटाइट सु एग्रीमेंट तौनरिबा कुकी लालहौलुप सिंगना स्टेट असिदा मनिंग तमना मिहात मिपुन अमदी नार्को टेरोरिज्म की थंगों कया चथरिबा असि अथुबदा अकनबा चैराक पीबा ngamnanaba मणिपुर की ओइना एंटी टेरोरिज्म लो सेमननबा अमदी स्पेशल कोर्ट अमा लिंगननबा नोंगजू मिफम असिदा वारिप लौबा मथौ ताई मागना मखा तारदुना स्टेट असिदा ngamkhai लाना कांगलोन की वांगबदा चंगसिलक्तुना खुंदा लैतारिबा इलीगल इमिग्रेंट सिंग असि इमिग्रेशन एंड फॉरेनर्स एक्ट 2025 की मखादा स्टेट लेंगाकना मपुंग फाना थबक पाइखतनबा नोंगजू मिफमना वारेप लौबियु हिरमसिगी मतंगदा सेंटर लेंगाकना मणिपुर याउना नॉर्थ ईस्ट स्टेट सिंगदगी इलीगल इमिग्रेंट सिंग खंदोकननबा हंजिन हंजिन खंगंदुना लाकलबनी हाइनसु संजोय अहन थेमना मखाताना फोंगदोकी Maharashtra Control of Organized Crime Act 1999 asina chingba aikhoigi Indian Constitution ki Article 246 ki makhada Schedule 7 da piriba State List ki Entry 1 amasung Entry 2 da piriba lamdam amagi state amagi masagi law and order lamdam adu ngak chenanabagi Article 246 ki makhada state subject oina public order amasung police state ki subject laibanina ato state sing da su tawgibanina Manipur da su hojik chathra'iba organized crime mayam haina soiba killings contract killings narco terrorism hariba irrespective of community maitai oigera kuki oigera naga oigera terrorism ki thabak tawriba miyada ki khang piriba kayan ba thabak tawriba singa se masi mapung phana control to laksin ba yana na bagi damakta पाउगी मेरक्थना अतेन ब्रेक अमा लौमिनसी SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंग द मियाबो मुकना तराम नोकचरी मखाताबा पाउ मणिपुर पुलिस ना चंगसिलकपा वार ऑन ड्रग्स की सरुक अमा ओइना स्टेट असिगी तोंगान तोंगान बम मफमदगी मयाई काबानी सागी पोलम सिंगलोइना ना मियोय अहुम फागत पंगमख्रे हिरम असिगी मतंगदा मणिपुर पुलिस ना थादोरकपा तोंगान तोंगान बा पाउ सिंगी मतुंग इना ngasi ayuk jiribam police station ki makhada leiba laingang pokpi check post da registration number AS01DJ6360 oiba Ford Ecogi gari ama khamduna check tauki maduda brown sugar kg manga gram kunga mathoi mioi amadagi fagat pangam ki drug ka konana faraba mioi adudi Assam ki Karbi Anglong district tagi masagi chahi nifuganitoi suraba Bhima Panika kau ihaidi atopa pau amaki matung ina Kwakta Ward number 3 dagi masagi chahi kungetaret surabi Sahana kaubi nupi ama gram humbudra rongi heroin powder oigani chingnaba potlam ga konana masagi yumdagi fare haidi nakalama romda Mirai Mayum Razak Ahmad Kauba masagi chahi kuntraga mangarom suraba mioi ama police na fabangamle mioi asi yaripok tulihal mayai lekaida leiba masagi yumdagi fabani mahak Pajero car amadagi brown sugar sing fabaga mari lenana NDNPSA ki makhada Patsoi police station da register taukiba FIR amaga mari lenana fabani haina police ki pau amana khangalakli
Apunba Manipur Matam Isai Kanglub Amikna Sinduna Tha Ama Chupna Chathagadaba Patriot Months English Ngani Kunge Taruki Thoram Kanglagi Nongchup Thangba Sanathongdagi Ngasi Flag of Tauraba Matung Churachan Higher Secondary School da Ahanba Thoram Hodokre Lamdam Asigi Athauba Ipa Ipu Singi Thona Lingjel Haujiki Amadi Tungde Lakadaba Mirolda Mutnaidana Lehona Bagi Wakalonda Ahanba Oina Tha Ama Chupna Chathagadaba Thoram Asigi Ngasi Ahanba Hodokpa Numita Lamdam Asigi Saknairaba Artist Sing Amiki Thaupuba Sing Saisakpa Saisakpi Amadi Churachan Higher Secondary School gi Oja Amasung Mahirui Kayana Sarukyaki Thoromadugi Manung Channa Lamdam Asigi Saisakpa Saisakpi Kayana Laipak Ningba Isai Khudol Tamduna Patriot Mon English Ngani Kunge Taruki campaign adu haudoki music campaign adu gamari lenana Amiki President Miyamna Nababol cannot hairaga sukhangna ba Samra Latpam Nabachandra na haikibada ekhoigi athauba ipa ipusingi wakalon amasung thauna lingjel adu ngasigi mirolda hena chetsin hanna ba amasung tungda lakadoriba mirol singdasu mayek sengna lehorna bagi wakalonda leipak ningba isaigi campaign asi tha ama chupna chathagadabani music campaign asigi manungda Manipur gi tongan ba mafamda leiba school college yauna mahi tampham sangsingda campaign asi pangthokani masida miyamna su pukning thogat minasi haina makna appeal tauki Ra 2026 powder adu ko in bharat te tin kre bharat te tin khibadegi akoi sining kha tammi haidina khoi dum lawri chali akoi me bharat ki chanabi da khoi loina mak chali culture da constitution da khoi loina mak niyom khoi manipuri miyam akoi sanabada culture da lariki academic world da anything scientific world da loina mak changdana lei adu akoi ngasi mangthara isina kai doke habda angang sing se ahalaman singna I katuna Manipur si kalamba chingni tami atau sing magi iduna ngasi Manipur hapik krabalamdam si kalami se ahlaman duni atau ahlaman sing do akuna angang sing haurai angang sing sina hojiki world sida hojiki world medium world sida sugumbi IT world sida di lono angang sing sina lono ma ahlaman sing do lono korpa aduna akoi ngasi amik na tawjeri base akoni no United People's Front UPF Manipur gi thaumi taraga mangana saba lup asigi Imphal East District Council ngasi nongmai bung thamchet High School da same crate nauna semlaba council asigi district president ki posta TH Ranbir and Bimon amasung KSH Kirojit na district asigi vice president KH Bikram na district secretary Soram Somokanta na district joint secretary KSH Bhibek na district finance secretary amadi Oinam Robinson na district ki organization secretary oina khanki makoi bu chahi ani thau puna bagidamag UPF head office ki president and Rupachandra na wasak lauki council asigi executive member Nipan Sukhan ki bagaloina na wasak lauba aduda sarukya ki UPF head office na paikhalakpa thabak thorum kudingwakta nauna semlaba Imphal East District Council nasu angamba thakta mateng pangna na bahotnagani haina district president TH Ranbir na phongdoraki Joint Committee TDIM gi co-convener oina kathokpa amaga loinana thaudang kaya laurum kiba L Purnimana Mamangtha July gi tang kun gi tareta manung matam chadana laikidabada lubasina awaba phongdurakli Hiramasigi matang the Joint Committee TDIM Manipur gi chief convener SK Mangangna thadorakpa awaba phongdokpa gi cherol aman hai L Purnimana laikidabada JC TDIM gi kwakaitel sangai progda leiba office da lobasigi members singna sarukyaduna awaba phongdokpa gi thoram ama pangthoki lobasigi members singna minute ani tumina leptuna laikidrabagi thawai na mapugi mafamda ingna chikna leiruna na ba thongni ki hairi cherola sina makha taraduna laikidrabi L Purnimana lamdam asigidamak toramba thabak torum singthabaki loiba nairoi mahakna laikidaba haibasi Joint Committee TDIM gi achangba luchingba ama mangjabani hairi
Haujik amuk state asida ngasigi oikiba aying asagi pau pizari. ICAR Regional Center Lamphel Patagi fangba report ki matung inangasi state asida kwaidigi sabagi chang Celsius degree kunga mapan aduga kwaidigi ingbagi changna Celsius degree kunga humdoi oiki nungsita yaubay sing manilgi changna ayukta chada marifudara taret amasung nungtildana chada humfuga mga oiki nung chubagi changna millimeter taruk dasmit taruk oiki. Aroibada maruiba pausing amuka na pizari. Oil tanker driver singna ngarang digi steering pai digi kongjang changsilaki badagi oil pump kaya thonglo na kre kharadana miyamna thomjinduna thau hana na bahot na bada awaba oinare. Amasung Saknai Rabi weightlifter Saikom Mirabai Chanu the Chahi Asigi Arjuna Award Lantok Pada Yaunaba Union Minister of State Parataprao Ganpatrao Jadavna Union Sport Minister Mansukh Mandavyada Taksim Pre. Matangas na bulletin na saloy shinjare Manipur miyang gi punsida kwaidi na maru oiba state asigi lepak asigi madi malam gi ipaw sigi damag SKTV News po mideng taatu na laibiyo kurum jari.